Bangladesh da khundariba maitai singna matam pumnamak Manipur miyam gi awabda saruk yagani haina support for Manipur gi member apu ngangbam na phongdurakli ngasi Manipur Press Club ki thangjing hall da pangthokhiba pawi befam amada wafam sing asi phongdokladuna Bangladesh da gi Manipur da lakiba apu ngangbam na makhatan hai Manipur gi nungaiba paw taraga Bangladesh da khundariba maitai ekhoina yamna harauba nungaiba fawi Manipur gi sanaroi kyana World Championship kaya da gold medal lawraktuna India की मिंचत पुरकपदा अखोई ईगी हौरकफम मणिपुर याइफरे हाइदुना बांग्लादेश की फुरुक कया की मांगदा चाउथोकचै अदुबो मणिपुर दा अवा अना खुदोंथिबा अमदि इरांग मायोकनरे ताबदा अखोई लेफम चाफम खंगदे मणिपुर की मियामना हौजिक मायोकनरिबा अवाबा सिदा बांग्लादेश की मैतै पुंबा मणिपुर दा लाक्तुना सरुक यामिननिंगे अदुबो Laibak amamamda lainakibana thamoi gi oiba nungsiba mari minungsi gi tengbang khara pangba sinatana aikhoi gi thongna panga leitre Manipur gi saktam maitai ekhoina ama toina ngakminasi aikhoi gi phajakraba culture identity language script literature sports pumnamak asi malem gi miyamna kalaknari bane pumnamak asi maitai ekhoina ngakminnaba ama toina thodang lawminasi haina mahangna makhata khi miti mata moina aigi igi mari ko mai bi Kinam Mayam Waga, what's the noise? Aduga, Hoji Manipur Satam Kaibaro, a Levak another one, a Kamam Kaibaro, Hanasi, Manipur, not liver, Kunapashing, Makoinang and Nasi, Lori Suda, Yamna, Toputaning, Makoinang and Sikamam to Kaibaro, Hana, Lori was said, what you get the Mokani has to get a Hadaban. Lain should come the leg of the Kino Yama, he put the fly by the Kanda, who not live any Levaka, Levaka, even Chile, opening I think the with Konalinger, Adumba, now thing and hygiene. Aduga, Equina Bangladesh, Lady Bangladesh, Maitime, quick Wakalon, Hydra. Manipuriam, the Manipuriam, Manipur, Nuayo, Tarakanda. Bangladesh da Kundario miti ko yamna how no I how Manipur another kaya world champion kaya da gold medal dorotuna Bharat team ka purapa mati ikup sida I horkom Manipur ne jai pare haina ko na harauna ona tom dam ko jari Bangladesh ki chati kaya ki master laudari Manipur Paugi mi famadu ko mari lenana Patriotic Writers Forum PAWF Manipur ki secretary Rakesh Naurem hai Manipur ki miyam na awaba tarba matamda Bangladesh da khundariba iraicha sing na tengbang liba asina takpadi Bangladesh amadi Manipur ki maitai sing gi igi mari asi tatnadri haiba gi mayek laraba khudamne chahi tarit khundakpagi mamangdagi hongna Bangladesh da khundaduna laikhraba maitai ichilinaw singna ngasi su makhoi gi haurakpham oiriba Manipur bu nungsibagi mata ulakpa asina laibak ani asigi marakta amuka hena chechinba mari thamlagani Mamang chahi gi me humdagi haurakhiba irang asina sokhalaba singi damag Bangladesh da khundariba maitai ichil inaw singna sel oina lupa lak amaga lising humbutara mangagi mateng panglakhi Senfam masi Patriotic Writers Forum na Chief Minister Relief Fund sinaki Manipur gi maitai singi awabada Bangladesh ki maitai ichil inaw singna handa kesi tharaga ani suboina mateng panglakpa si taramna oi haina su mahangna makhatakhi Yamna siraba luraba akhoi gi misinina yawrba yung kai kaya tum namai thadokhraba chumban chirba miku bastega Bangladesh ki reisa ahumna Bangladesh leiba ki mikai singi mahut singi daga lakti basigi laman Manipur da leiba mikai koida consul line logjage aduga Bangladesh ki kaigumba wana tarakpa matam mikai sina wana tarakpa matam da su Manipur gi leiba khundamani upsin maruina majority tanglup amo oiba mikai sina awaba tariba jo koi chensil laga pangbang ngamba da su oije Bangladesh ki mikai sincha yamna masing nituna leiba Sumna lising tara khare henbadamak leiba mitai pangana lising tara mangamu ki changda leiba yamna sonba adumba group amakha oina leiba adu oraga su Bangladesh ki leiba adugumba kanglup singdagi marakta mitai Manipuri singasa adi mitai pangan yauna yamna saukphongna hing akhoi culture akhoi identity ngakna honaraga leiba